Nahal taloi kiba Hangzhou Asian Games Disingani Kunhumdoida Wushu the silver medal lotuna India amasung Manipur gi mai papa purakhiba Naorem Roshibina bu miyamna haraukta yamna okhrei lan asi atuba matamda loishinbiu haina Roshibina na lengakta appeal tarakle kayara khanda national amadi international gi thakta Wushu masana da mai paktuna medal kya loroktuna India amadi Manipur gi mai purakhrabi Bishnupur district ke qualify mayai lekai gi Naorem Roshibina na handaksu China gi Hangzhou da pangthokhiba 38 suba Asian Games lisingani kunhumdoida KZ humpuge kanglupta silver medal fanglotuna India ki mingchat purakpada miyamna harau taramna okpagi thoram ama ngarang mahaki pongna form qualify mayai lekai community hall da pangthokhrei thoram aduda khoijuman qualify ki pradhan ahanbina president youth affairs and sports ki director T Fulan maitena chief guest amadi JP member Nachau Jila Parisat TH Dilip YAS ki senior finance officer and Pari Thoiren amasung squadron leader Maitram Santi Kumar na guest of honor in Yake Amukogi advisor Mani Kuman UCM gi president Joy Chandra Konthauzam IPSA gi president Taurangpam Birjit KNYC gi president H Bikram amasung Amukogi publicity secretary L Krishna Chandra Lonina wards gi members singso Roshibina bu opoda Yake Thoram aduda sarukya kiba singna Roshibina gi mai pakpada puning thogatpa amadi tungda mahakumba sanaroi kya tholakpa oisanu amadi mahakisu chanaba lenga ki thabak ama pibinaba lengakta taksenke silver medal loroktuna mai paklabi Roshibina na paumi singdam hagna mai pakpasi Oza Prem Kumar na matam chupada sena pibutagi fangba ngambani haike maang na haraw na halakpagi celebration kaya Manipur pumada tawada badu lan asna atingba pire masi nungaite atubada lenga na lan asi loshina batharang amatuna paikhat piu haike maang makata na sanaduna lebaki mingjat hena purak na bahona khigani haike si gistakta yoraise Oza Prem Kumar mana pingai dagi hona aibu sembirakpani adugi damakta gi Oza bu haningai leitana hagat pa phungtuk sari sumaina ina halakbada mayamna harau rau receive tawbiba amadi media mayamna aibu sumaina opi base adugi mati haningai leitana hagat sari hena Manipur pumban nungaina celebrate tawminaga da base Manipur gi narco terrorism maram moiraga ma ibe amadi satra satri mayam ama kham theng awaba mayung nari ado aigi medal asi koigi imalaiba ki damakta lan theng nari ba amadi awaba mayung nari ba gi ima ibe lisingam singda dedicate tawsaningi